XYZ simna kaigumba afaba thabam taw tadi aina tawba ngamda taaju mana afaba thabam tawuje aina tawba ngamda taaju aigi ju saruk yauri na khanba ngam tarba si akhoi iramdam sida yam thina chawkhatkane alna hadi chingdana bagi wakhanje si laimina gumje na maitai pangal na sandok chaba thauram athoiba mani Mityeng tabiram liba pumnamakpu Thagachari Manikanta Mutum Imphal West ki manung chanalaiba Lilong Chajing Karamdagi Mutum Gonel Singh amadi laikhitrabi Mutum Santi ki macha manga gi manungda atomba oina November gi tang manga Ing 1943 da phangjakhi Manikanta Mutung ngalingei hauna miyamgi seba tawba pamlakpana mahaki punsi gi ngalingai matamda Ing 2013 dagi hauna nisagi mayokta khongjang kaya sangshinki Ing 2018 da Manikanta Mutumna Manipur sinma thungna khongni chatuna Manipur ki mafum kaya da haugalakliba naha singbo nisagi irol nungda tawthariba asibo apaba mayon amada puraknabagi wakhallonda awareness kaya piki Manikanta Mutum Ing 2019 dagi hauduna ngasi phoba Manipur amadi Manipur gi wangmada environment gi awareness pibata natana masamakna upambi lising kuntarit ki mathakta hinganba ngamkhre Manikanta Mutumna environment bu kannabagi wakhallonda itihas ta ahanba oina Manipur gi chief minister yauna tongan ba MLA nifuda environment ga mari lainana memorandum ama pisinduna Manipur gi assembly yauna mahaki memorandum adubu kanna nainakhi ngasi Voice of Maitai Pangalna Manikanta Mutumga unarubagi paudam ama miyamda langthokchari Manikanta Mutum environmental activist ai sama Imphal West district ki manung chana laiba Lilong Chajing Karam haiba khungang adu dagini aigi baba gi mingna Mutum Gonen aduga aigi ima se ani ni haiba tare aigi aina yamna piklinge matamda aigi ima di laikhidre aigi ima gi mingna Mutum Santi Devi aduga hoji aigi ima oina lakpirisina Mutum Romila Devi aigi family gi oina di aije yamna akogi anangba family mo oina horakhi aigi ima yamna aina yamna piklingai kanda ai akoi ma je laigi dabane aigi family gi oina di aigi baba je alcohol akoi nisa saba kano tawba matamdu da yam kanna akoi baba je kitang mangau thirakpa hai tare adamai mangau thiraba kanjida akogi aigi ima sina nisa saba haisitabu adi aina hydromakta ju adi nisa sabang tabu family da torture tawba magi macha masu da torture tawba khopaji de adum lairi boni dro si adum aina hydra ga ju hena khangabane aigi family da aigi baba gi admaina nisa sabadu na maram oiraga minungsi khangaktaba adigi kanogi aigi ma da torture tawba adu mayama haidi yamna pinge matamda aigi metsida adi yam sangchangna ugreba taraga nisa saraga ol nairiba torture toriba family da torture torise sidi aingonda di tholoina aigi maje matamdu aina wasaki pondon matamdu di pondon khangbiramgani adu mayam jadum thanare pondon adi tulsi da toraga kerosene toraga thanbaje sida aina wase ima aigi punsi da ne hadi Manipur miyamgi hadi akhoi ma mayam seba tawsu yam paame sen haragadi adi Manipur miyamgi oina ai seba tawbani imana paame poto ai nisa habani saje inga sidagi charoi hadi hana ju chate ko adu nisa habani saje ai charoi na ai pondon wasake adu wasa matamda ai yamna thamoi sokpa ai punsi jida ai thamoi sokpa je adi adu mu thengna dri hai tare adi adu ai numi mangani subanu misida akhoi ma je
ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯏꯃꯨꯡꯁꯤ ꯋꯥꯕꯅꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗ ꯌꯥꯝ ꯋꯥꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯉꯝꯗꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯄꯁꯦ ꯑꯩ ꯑꯗꯨꯗ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯋꯥꯕ ꯀꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏ ꯑꯗꯣ ꯑꯣꯏꯕ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯍꯤ ꯑꯃ ꯑꯩꯈꯣꯏ ꯃꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯑꯩ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒꯦꯁꯦ ꯑꯩ ꯆꯞ ꯌꯨꯡꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯖꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯁꯣꯐꯥ ꯑꯩꯈꯣꯏ ꯆꯥꯆꯤꯡ ꯀꯔꯥꯝꯁꯦ ꯁꯣꯐꯥ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯁꯤ ꯌꯥꯝ ꯇꯧꯅꯩ ꯐꯔꯅꯤꯆꯔ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯁꯣꯐꯥ ꯁꯤꯁ ꯄꯦꯄꯔ ꯆꯥꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯁꯤꯅ ꯑꯩꯈꯣꯏꯅ ꯅꯤꯁꯥꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯏꯗꯤ ꯍꯧꯒꯠꯂꯤꯕ ꯅꯍꯥꯁꯤꯡꯁꯦ ꯀꯜꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯅ ꯌꯥꯝ ꯋꯥꯈꯜ ꯃꯦꯆꯤꯌꯣꯔ ꯑꯣꯏꯗ ꯇꯥꯔꯒꯁꯨ ꯃꯇꯝꯗ ꯈꯟꯈꯤꯑꯕ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯂꯩ ꯍꯥꯏꯗꯤ ꯅꯤꯁꯥ ꯍꯥꯏꯕꯁꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯂꯩꯔꯀꯥꯟꯗ ꯈꯤꯇꯪ ꯁꯤꯁꯤꯒꯤ ꯅꯤꯁꯥ ꯆꯥꯅꯤꯡꯉꯝꯕ ꯂꯩꯇꯥꯔꯒꯁꯨ ꯈꯤꯇꯪ ꯗꯥꯏꯚꯔꯠ ꯇꯧꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯂꯩꯕꯅ ꯑꯩꯅ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯦ ꯑꯃꯨꯛ ꯐꯨꯠꯕꯣꯜ ꯄꯨꯊꯣꯛꯇꯅ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯐꯨꯠꯕꯣꯜ ꯄꯨꯊꯣꯛꯇꯅ ꯌꯥꯝꯅ ꯑꯩ ꯉꯜꯂꯤ ꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛ 2014 ꯑꯩꯈꯣꯏ ꯃꯥ ꯂꯩꯈꯤꯗꯕꯁꯦ 2010ꯗꯅꯦ ꯂꯩꯈꯤꯗꯕꯁꯦ ꯅꯕꯦꯝꯕꯔ ꯁꯤꯗ ꯂꯩꯇꯕꯅꯦ ꯑꯗꯣ ꯂꯩꯇꯕ ꯀꯥꯟꯁꯦ ꯑꯩ 2014 ꯐꯥꯎꯁꯦ 14 ꯑꯗꯥꯏꯗꯒꯤ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯑꯦ ꯑꯩ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯌꯥꯝ ꯉꯟꯅ ꯏꯁꯄꯣꯔꯠ ꯁꯦꯀ꯭ꯔꯦꯇꯔꯤꯕꯨ ꯀꯥꯏ ꯑꯣꯏꯔꯛꯑꯦꯕ ꯑꯩꯒꯤꯅ ꯊꯋꯥꯏ ꯌꯥꯎꯕꯁꯦ ꯎꯕꯁꯤꯗꯀꯣ ꯑꯉꯥꯡꯈꯣꯏ ꯕꯣꯜ ꯃꯌꯥꯝ ꯄꯨꯊꯣꯛꯄ ꯀꯥꯟꯁꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯎꯕ ꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯐꯨꯠꯕꯣꯜ ꯀꯩꯀꯩ ꯄꯨꯊꯣꯔꯛꯑꯦ ꯀ꯭ꯂꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯌꯥꯎꯔꯤꯉꯩ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯋꯥꯡꯗꯒꯤꯅ ꯃꯈꯥꯐꯥꯎ ꯃꯩꯔꯥꯒꯤ ꯔꯦꯂꯤꯒ ꯆꯠꯇꯅꯀꯣ ꯑꯗꯨꯃꯥꯏꯅ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯅꯤꯁꯥ ꯆꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯀꯌꯥ ꯑꯩ ꯈꯨꯠꯁꯝꯅꯔ ꯆꯠꯈꯤꯕ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯑꯗꯨꯗ ꯑꯗ ꯌꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ 2017ꯁꯤꯗ ꯑꯩ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯈꯣꯡꯅ ꯆꯠꯂꯒ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯩ ꯇꯧꯒꯦ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯗꯤ ꯑꯩ ꯅꯤꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯃꯌꯥꯝ ꯇꯥꯟꯅꯩ ꯑꯉꯥꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯤꯁꯥꯁꯦ ꯆꯥꯍꯜꯂꯣꯏꯗꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯒꯗꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯗꯨꯗꯨꯒ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯔ ꯃꯇꯝꯗ 2017ꯒꯤ ꯐꯦꯕꯋꯥꯔꯤꯒꯤ ꯗꯦꯠ 10ꯁꯤꯗ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯍꯣꯖꯪ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯐꯝꯁꯤꯒꯤ ꯑꯩꯒꯤ ꯏꯔꯩꯀꯥꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯂꯪꯊꯕꯥꯜ ꯑꯦꯁꯤꯒꯤ ꯑꯣꯅꯔꯦꯕꯜ MLA ꯄꯥꯕꯨꯡ ꯀꯔꯥꯝ ꯁꯥꯝꯅ ꯑꯩꯈꯣꯏ ꯐ꯭ꯂꯦꯛ ꯑꯣꯐ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯈꯣꯡꯅ ꯆꯠꯈꯤ ꯍꯥꯏꯇꯥꯔꯦ ꯊꯥ 2 ꯆꯨꯞꯅ ꯑꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯈꯣꯡꯅ ꯆꯠꯈꯤꯕꯁꯦ ꯑꯩꯅ ꯈꯣꯡꯅ ꯆꯠꯄ ꯉꯥꯛꯇꯪ ꯅꯠꯇꯦ ꯂꯩꯀꯥꯏꯁꯤꯡꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯂꯩꯀꯥꯏꯁꯦ ꯅꯍꯥꯁꯤꯡꯁꯤꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯇꯝꯁꯤꯗ ꯑꯩꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯔꯛꯈꯤꯕꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 3 ꯁꯤ ꯑꯩ ꯍꯧꯖꯤꯛꯄꯨ ꯅꯤꯡꯁꯤꯡꯉꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯤꯗ ꯑꯩꯅ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯆꯠꯈꯤꯕ ꯀꯥꯟꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯖꯧꯖꯥꯡꯇꯦꯛ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯖꯒꯥꯗꯣ ꯖꯧꯖꯥꯡꯇꯦꯛꯀꯤ ꯑꯗꯥꯏ ꯖꯒꯥꯁꯤꯗ ꯑꯩ ꯅꯣꯡꯃ ꯋꯥꯟ ꯃꯦꯟ ꯑꯥꯔꯃꯤꯅꯤꯀꯣ ꯑꯩꯅ ꯀꯦꯝꯄꯦꯟ ꯆꯠꯈꯤꯕ ꯀꯥꯟꯗ ꯁꯣꯂꯣ ꯋꯥꯛꯅꯦ ꯑꯩ ꯏꯊꯟꯇꯅꯦ ꯆꯠꯂꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯈꯤꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯅꯨꯡꯊꯤꯟ ꯄꯨꯡ 1:30 ꯑꯗꯨꯃꯥꯏꯅ ꯇꯥꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯍꯤꯞꯄꯦ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯆꯦꯟꯖꯦꯁ ꯈꯤꯇꯪ ꯂꯩꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯤꯞꯄꯦ ꯀꯥꯟꯁꯤda ꯅꯨꯡꯁꯥ ꯁꯥꯅ ꯍꯦꯛꯇ ꯅꯣꯡ ꯆꯨꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯍꯧꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯅꯟ ꯃꯅꯤꯄꯨꯔꯤꯐꯥꯎꯗ ꯑꯩꯈꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯀꯥꯟꯗ ꯍꯜꯂꯨ ꯌꯥꯗ꯭ꯔꯤꯁꯤꯅꯦꯕ ꯋꯥꯔꯤꯕꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯏꯃꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯏꯃꯥꯒꯤ ꯈꯨꯠꯁꯦꯝꯗꯤ ꯍꯥꯏꯗꯤ ꯂꯣꯏꯕ ꯈꯝꯕ ꯍꯥꯏꯗꯤ ꯑꯐꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯤꯡꯅꯔꯨꯕꯗꯒꯤꯅꯦꯕ ꯉꯁꯤ ꯍꯣꯡꯉꯛꯏꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯁꯦ ꯈꯦꯠꯅꯔꯤꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯃꯇꯝꯁꯤꯗ ꯑꯩꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯀꯦꯝꯄꯦꯟ ꯇꯧꯔꯒꯦꯁꯦ ꯈꯜꯂꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯁꯥꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣꯔꯁ ꯌꯥꯎꯕ ꯆꯠꯂꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯈꯪ ꯑꯍꯩ ꯁꯨꯃꯥꯏꯅ ꯇꯥꯟꯅꯔ ꯈꯣꯠꯂꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯗ ꯏꯟꯇꯔꯦꯛ ꯇꯧꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯥꯒꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯔꯦ ꯃꯇꯝ ꯀꯥꯟꯗ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯩꯅ ꯃꯇꯝꯗꯨꯗꯗꯤ 2017ꯗꯗꯤ ꯐꯦꯕꯋꯥꯔꯤꯗ ꯆꯠꯈꯤꯕꯅꯦ ꯃꯇꯝꯗꯨꯗꯗꯤ ꯋꯤꯟꯇꯔ ꯈꯔ ꯆꯪꯉꯤꯅꯤꯅꯀꯣ ꯑꯗꯣ ꯊꯥꯕꯒꯤ ꯃꯇꯝꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯅꯔꯦ ꯔꯦꯅꯤ ꯁꯤꯖꯟ ꯑꯩꯈꯣꯏꯒꯤ ꯃꯦ ꯖꯨꯟꯁꯤꯗꯒꯤ ꯑꯗꯨꯝ ꯊꯥꯕ ꯍꯧꯅꯩꯅꯤꯅꯀꯣ ꯑꯗꯒꯤ 2018ꯗꯒꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 3 ꯑꯩ ꯍꯧꯈꯤꯕꯅꯤ 2018 ꯁ꯭ꯇꯥꯔꯇꯤꯡ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯔꯇꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦꯗ ꯊꯥꯅꯔꯤꯁꯦ ꯃꯁꯤꯡꯗꯤ ꯊꯤꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯅꯣꯡꯉꯥꯟꯕꯁꯤꯗ ꯈꯕꯔꯗ ꯇꯤꯚꯤꯗ ꯌꯥꯎꯕꯁꯦ ꯈꯕꯔ ꯆꯟꯗꯦꯕ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦꯒꯤ ꯊꯥꯕꯁꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯊꯥꯈ꯭ꯔ ꯃꯇꯨꯡꯗ ꯎꯗꯣ ꯍꯤꯡꯍꯟꯕꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ
पेपर टीवी अदुमाइना हापोक्पगी अदुमाइना तौरगा लई तारगदी अवोनबा मणिपुर अमा अवोनबा अफबा इन्वायरमेंट अमा ओइरकने हाइबजे अचेतपा थाजबा थमजे अदुगा मणिपुर मियामनसु सिजिंगजी फॉलो तौबी तारबा अदे अखोगी थबक ओइना ओन्थोकपिरबा एक्शन ओइना पांथो इम्प्लीमेंट तौबा एक्शन ओइना ओन्थोकपी तारगदी अदुना सुंसोय सोयदना अफबा इन्वायरमेंट अमा ओइरकने हाइबजे मणिकांत मुतुंगी अचेतपा थाजबा अखोगी मणिपुरगी ओइना एमएलए नि हुम्फुने अदु हुम्फुजे हुम्फुमक्ति पिसन्निंगे तौबदबु चिंगी जगाजिंगदे चप्पगी खुदोंग चाबदु लेगिदबना मरम ओइरगा अइना चीफ मिनिस्टर यावना एमएलए नि फुदा मेमोरेंडम खक पिसनकी बजे यामना अइंगोंदा अखोगी चांगनी फिनिबा लाकपदोमना खनबा एमएलए मंत्री जु दुम यावदबा नते हादि अइना चलिबा कइनोजिदा हादि अइ इसाई कानानबदि नते दनको अदि मेमोरेंडम जे इंडिया दा अहानबा ओइगनेना खले अद मेमोरेंडम जे यावरिबा एजेंडा अनि खक यावे एजेंडा अनि से करम एजेंडा नो हाइतागदि मणिपुर दा उ थाबगी कनोगी उ थाबगी अमदि उ हिंगनबगी सर्टिफिकेट अमा यावदा तादि गवर्नमेंट सर्विस तौबदा रिस्ट्रिक्शन अमा थंबियो हाबा रिस्ट्रिक्शन जे अखोगी सर्टिफिकेट से पंपी पीबजु याबा नतबा हाइदे हजि अखोय मणिपुर जे हाइदे खुजु माजु तौबगी लमदम अमा ओइबगी अमा तौनयेबा अदो तौबजे अखोगी कनोदा डिस्ट्रिक्ट फॉरेस्ट ऑफिसर ना हाइदे मागी थाबि कांदा जियो टेप नु का मैम लेरेदा हजिति चखलपै मतुइना कंप्यूटर एज की मतमने हाइदे सुमाय उजे थाबा कांदा माने कैमरा नु काफोरनी मागी जियो टेक ता कइदा अदमाइना तौरगा थाबा कांजिदा मोइना हाइदे फॉर्म अमदि दुम लौबिरनी दनको अदुदि मतमगी मतुइना अदुम तौरानी फॉरेस्ट डिपार्टमेंट दुमाइ लौबि कांदा हाइदे थागिबदुगा अदो हिंगनबगिदुगा अनिदुगी फोटो दो कोलैबोरेट तौरकांदा हाइदे कोलैबोरेशन तौरकांदा अदमाइना पुंजलकांदा अदमाइना तौरगा सर्टिफिकेट से पीबा हाइबनेबा अदुगा सिगी सर्टिफिकेट से यावतादि गवर्नमेंट सर्विस दा रिस्ट्रिक्शन अमा थंबियो हाइबा अदुगा अनि सुबा एजेंडा दा अखोगी स्कूल की महिरोसिंगजिदा अखोगी उ थाबगी हैबिट अमा लहनबा हाइदि उ जिगा माइतो थागनी हाइबगी हैबिट अमा लहनबा मतमतंगी मतुंगिना अदुम ngasiबौता आइना जो अदुम स्कूल की आंगांगजिंगदा हाइदि मणिपुर की स्कूल अयाम्बा अदुम आइना उ थाबगी मतंगदा तंबीदबा लैत्रे हाइतारे सही गुदिंग हाइतारे मेमोरेंडम जे तमाइ तब पिसंगिबने अदुगा यामना नुंगाइबा हाइतागदि मेमोरेंडम जे आइदि असेंबली लोइदोरबने असेंबली दा खनाबिओना मेमोरेंडम जे पीबनेबको अदुबु खनारोइद्रा ना इजे पाखल कांजिदा यामना नुंगाइबा हारगदि खंगबो एसिगी ऑनरेबल एमएलए अखोगी सार सूर्य कुमारना अदमाने हाउस पुखले अदु हाउस पुखला कांदा चीफ मिनिस्टर सार बिरेन अदमाइ तौरगा खना बिगी अदुगा अदुगी मतंगदम खना बिरे मतंदा मो सीजी खतंग ai थाजम खतंग तना मणिपुर खतंग तना आइना नेशनल की थाक ताइ तार सेंटर दा सीजी की मेमोरेंडम जे पिसनबो होनबदा अचौबा थौदांग लौबिगिबजे आरपीआई अथवाले की नेशनल सेक्रेटरी अखोगी दाम महेश्वर थौराजमजे माना अखोगी यामना लुमना लौबिरगा हाइ तारे मेमोरेंडम से कनो दजु दाम महेश दजु पिजरे अद दाम महेश ना मु सनादा फॉरवर्ड तौरगा मो दाम महेश का तौरगा सनादा सेंटर दा फॉरेस्ट एंड क्लाइमेट चेंज की अखोगी कैबिनेट मिनिस्टर जे सर भूपेंद्र यादव ना पाइरिदनको मंगोंद जो पिछले अदुगा कनो आरपी अथवाले की हजि यूनियन मिनिस्टर ओरिबा सर रामदास दजु अदमाइ तो पिछले आइगी फैमिली की ओइनादि यामना अवाबा इमुंग अमदा पोय हाइ तारे आइगी सिनाउजे नुपी अहुम नुपा अनिने आइने इतोन तोन बने अदो आइगी ओइनादि अखोइना यामना वाबजे आइगी बाबाना वायोंग चाद्रमिना निसाब चाद अदमाइ तौरगा लुप्पगा लैगिबना आइगी इमाजिना हाइदि कोन सारागा अदमाइ तौरगा थालखि अदा थालखिबजे मतमदे अखोइदि आंगांग ओरिमिनको अदगी अयुक चारागा नुमिदांग हेनबा अदमाइना पान फुलगा चारकपा यामना अखोइगी अवाबा मीगी वारीजे वारी ताबददि यामना नुंगाइबनेको थबक ओइना अखोइना कनो तौगदादे यामना हाइदि वाबा हाइतारेको अमाइना अखोइ बाबाना निसा चसलगा काइन तौजे अस तुमम चाबम खंगतबा अखोइ अस अदुगिबदि वारे वाबजे आइगी मु याम आइजी ngasiबौता आइगी हेक पोलकपदगी नुंगाइबा सरुकसिदि ngasiबौता फंगद्रि हाइबा याय आइना यामना ngalikanदा आइगी अदुम स्कूलिंग अदगी कॉलेज की कनोदा अदुम हाइदि थबक सुरगा हाइदि आइसाना अखोइ
ꯍꯦꯟ ꯇꯨ ꯃꯥꯎꯠꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯩꯁꯨ ꯁꯨꯔꯗꯤ ꯀꯩꯅꯣꯗ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯣꯏꯕ ꯊꯕꯛ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯑꯝꯇ ꯒꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯕ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯗꯤ ꯑꯩꯃꯨꯛ ꯋꯥꯕꯁꯤ ꯁꯦꯡꯅ ꯂꯩꯇꯦꯅ ꯍꯥꯏ ꯅꯨꯡꯒꯤ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯄꯩꯁꯥꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯅ ꯈꯔ ꯇꯞꯊꯈ꯭ꯔꯦꯕ ꯇꯞꯊꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯐꯦꯛꯁꯟ ꯊꯣꯛꯂꯛꯄ ꯏꯟꯐꯦꯛꯁꯟ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯀꯤꯗꯅꯤꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯦꯇꯤꯅꯤꯟꯁꯦ ꯌꯥꯝ ꯋꯥꯡ ꯂꯩꯔꯝꯃꯦ ꯑꯗꯩ ꯀꯤꯗꯅꯤ ꯈꯤꯇꯪ ꯅꯠꯇ꯭ꯔꯦ ꯁꯣꯛꯂꯝꯃꯤꯁꯦ ꯂꯤꯚꯔ ꯁꯣꯛꯑꯝꯃꯦ ꯆꯥꯛꯈꯥꯎ ꯁꯣꯛꯑꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯛꯄ ꯌꯥꯕꯗꯤ ꯁꯣꯛꯑꯝꯃꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯍꯥꯟꯕꯗ JR ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯄꯔꯦꯁꯟꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄꯅꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯁꯤꯗꯤ ICU ꯂꯩꯕ ꯖꯒꯥ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯔꯥꯖꯇ ꯄꯨꯔꯦ ꯔꯥꯖꯇ ꯄꯨꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯔꯥꯖꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯊꯣꯛꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯖꯔꯨꯕꯒꯤꯁꯨ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯣꯔꯅ ꯎꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯁꯥꯟꯇꯖꯤꯠ ꯌꯨꯔꯣꯂꯣꯖꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯄꯤꯁꯨꯝꯗꯁꯨ ꯃꯥꯒꯤ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯕꯅꯦ ꯑꯗ ꯍꯥꯡꯕ ꯀꯥꯟꯁꯤꯗ ꯁꯥꯔꯁꯤꯅ ꯑꯉꯝꯕ ꯃꯥꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯕꯤ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯍꯦꯜꯊ ꯀꯥꯔꯠꯀꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯂꯩ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯑꯣꯐꯔ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯁꯥꯔꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯗꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯤꯕ ꯑꯗꯒꯤ ꯑꯩꯒꯤ GPꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯪꯕ ꯂꯥꯛꯄꯤꯕꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯗꯨꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯑꯅꯥꯕꯁꯤꯗ ꯍꯥꯏꯗꯤ ꯑꯣꯜꯃꯣꯁ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯇꯦꯁ ꯇꯧꯕꯗꯅꯦꯕ ꯄꯩꯁꯥ ꯌꯥꯝ ꯆꯠꯂꯤꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯇꯧꯕꯤꯃꯟꯁꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯩꯕꯨ ꯍꯪꯕ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ BCPCꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥ ꯑꯜꯕꯥꯖ ꯚꯥꯏ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥ ꯁꯗꯥꯅꯟꯗ ꯍꯃꯣꯝ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯑꯦꯛꯇꯔ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁ ꯑꯌꯥꯝꯕ ꯂꯣꯏꯅꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯗꯥ ꯗꯌꯥꯟꯗ ꯑꯩꯈꯣꯏ ꯗꯥ ꯗꯦꯅꯤ ꯂꯤꯡꯃꯥꯄꯝ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩꯅꯁꯨ ꯑꯗꯨꯝ ꯂꯣꯏꯅꯖꯩ ꯁꯤꯡꯖꯃꯩ 360ꯒꯤ MN ꯑꯩꯈꯣই ꯗꯥ ꯑꯖꯤꯠ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯃꯥ ꯑꯔꯥꯞꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕꯝ ꯁꯣꯔꯣꯖꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯤ ꯑꯍꯨꯝꯅꯤ ꯇꯧꯕꯗꯕꯨ ꯑꯩ ꯅꯨꯄꯤ ꯑꯍꯨꯝ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡ ꯀꯩꯀꯥ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯆꯦꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯏꯆꯦꯒꯤ ꯇꯧꯕꯤꯃꯟꯁꯦ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯍꯥꯏꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃꯈꯛ ꯇꯣꯟꯁꯤꯟꯖꯔꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤꯗꯤ ꯏꯆꯦ 4 ꯁꯨꯔꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯆꯥꯖꯤꯡ ꯀꯣꯟꯖꯦꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯋꯥꯔꯛꯄꯝ ꯏꯆꯦ ꯕꯕꯤꯆꯟ ꯑꯩꯒꯤ ꯏꯆꯦꯁꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯛꯈꯤꯕ ꯑꯩ ꯏꯆꯦꯒꯤ ꯂꯃꯟꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯄꯨꯟꯁꯤꯒꯤ ꯍꯥꯏꯗꯤ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯏꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯔꯨꯕꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯖꯤꯠꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯠꯇꯕ ꯐꯣꯟꯅꯤ ꯑꯗꯨꯗꯨꯅ ꯒ꯭ꯔꯤꯟ ꯔꯦꯚꯣꯂꯨꯁꯟ ꯑꯃ ꯂꯥꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯦ ꯃꯣꯏꯗ ꯑꯦꯋꯥꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯂꯥꯏꯔꯤꯛꯇ ꯉꯥꯛꯇ ꯀꯩꯅꯣ ꯇꯧꯕꯅ ꯄꯥꯔꯒ ꯍꯥꯏꯗꯤ ꯊꯕꯛ ꯑꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯕ ꯑꯦꯛꯁꯟ ꯑꯣꯟꯊꯣꯛꯇ ꯇꯥꯔꯒꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦꯕ ꯑꯗꯨꯅ ꯎꯁꯨ ꯊꯥꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯍꯧꯒꯠꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯄꯥꯝꯕꯤ ꯊꯥꯕꯗꯣ ꯍꯥꯏꯗꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯈꯛꯅꯁꯨ ꯊꯥꯕꯤꯒꯅꯨ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯊꯥꯈ꯭ꯔ ꯃꯇꯨꯡꯗ ꯁꯦꯟꯅꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯃꯤꯟꯅꯔꯒ ꯑꯐꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯃ ꯏꯔꯝꯗꯝꯁꯤꯗ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯔꯦꯚꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯍꯥꯏꯇꯥꯔꯦ ꯄꯥꯟꯗꯝ ꯍꯥꯏꯖꯔꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯧꯔꯛꯈꯤꯕ ꯀꯥꯟꯁꯦ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯗꯒꯤ ꯂꯩꯀꯥꯏ ꯈꯛꯇ ꯅꯠꯇ꯭ꯔꯦ ꯑꯗꯨꯝ ꯈꯨꯜꯂꯣꯟꯅꯕ ꯅꯨꯡ ꯀꯩꯀꯥꯗ ꯍꯥꯏꯗꯤ ꯑꯩꯅ ꯄ꯭ꯂꯥꯁꯇꯤꯛ ꯅꯨꯡ ꯀꯩꯀꯥꯒ ꯈꯨꯟꯕ ꯑꯗꯒꯤ ꯎ ꯄꯥꯝꯕꯤ ꯊꯥꯕꯩ ꯀꯥꯟꯗ ꯍꯥꯏꯗꯤ ꯎ ꯃꯔꯨ ꯍꯥꯏꯗꯤ ꯎ ꯊꯥꯕꯒꯤ ꯎ ꯃꯔꯨ ꯀꯩꯀꯥꯁꯦ ꯑꯗꯨꯃꯥꯏꯅ ꯈꯨꯟꯕ ꯆꯠꯄꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯦ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯁꯤꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯃꯌꯥ ꯀꯨꯝꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯕꯤꯔꯛꯏꯗꯣ ꯑꯩꯉꯣꯟꯗꯗꯤ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯔꯒ ꯏꯟꯁꯄꯌꯔ ꯇꯧꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯏꯟꯁꯄꯌꯔ ꯇꯧꯔꯀꯥꯟꯗ ꯑꯩ ꯅꯣꯡꯃꯗꯤ ꯅꯣꯏ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯅꯣꯏꯁꯦ ꯃꯤꯀꯞ ꯊꯣꯛꯍꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯍꯥꯟ ꯍꯥꯟꯅ ꯀꯦꯝꯄꯦꯟ ꯆꯠꯄꯁꯦ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯡꯅ ꯆꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ
ꯃꯣꯏꯁꯦ ꯃꯥꯁꯦ ꯊꯧꯕꯥꯜ ꯌꯧꯔꯛꯄꯗ ꯀꯥꯟꯗ ꯋꯥꯟꯊꯔ ꯁꯤꯒ꯭ꯔꯗꯕꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯕꯦꯛꯋꯥꯔꯗ ꯇꯧꯕ ꯑꯗꯨꯝꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯈꯔ ꯍꯦꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯂꯣꯏꯅꯃꯛꯇꯤ ꯂꯩꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯍꯥꯏꯗꯤ ꯑꯦꯅꯤ ꯗꯤꯐ꯭ꯔꯦꯟ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯇꯤ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯒꯤ ꯑꯃꯕꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯅꯕꯒꯤ ꯋꯥꯏꯈꯨꯒꯤ ꯀꯜꯆꯔ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯂꯣꯏꯅꯃꯛ ꯄꯔꯐꯦꯛ ꯑꯣꯏꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩ ꯑꯃꯅ ꯇꯧꯕ ꯀꯥꯟꯗ ꯑꯩꯁꯤꯅ ꯂꯣꯏꯅꯃꯛ ꯐꯩ ꯍꯥꯏꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯇꯣꯝꯕꯗꯨꯅ ꯇꯧꯕ ꯀꯥꯟꯗ ꯃꯥꯅ ꯂꯣꯏ ꯐꯩ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯈꯔ ꯁꯤ ꯌꯥꯎꯒꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯇꯣꯝꯕꯁꯤꯅ ꯆꯥꯎꯕꯁꯤꯅ ꯑꯦꯛꯁ ꯋꯥꯏ ꯖꯦꯠꯁꯤꯅ ꯀꯩꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯗ ꯇꯥꯔꯁꯨ ꯃꯥꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕꯁꯦ ꯑꯩꯅ ꯇꯧꯕ ꯉꯝꯗ ꯇꯥꯔꯁꯨ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯅ ꯈꯟꯕ ꯉꯝ ꯇꯥꯔꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯀꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯤꯡꯗꯅꯕꯒꯤ ꯋꯥꯈꯜꯁꯦ ꯁꯤ ꯂꯩꯃꯤꯟꯅꯒꯨꯝꯁꯦꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯖꯒꯦ